NRC update tawduna census operation pangtokpa yaroi haiduna JFD na changsiliba khongjang asigi saru ama oina ngasi ahin nongyai Pung nifuga nipan gi general strike lauthokre wangkhai angom leikai da leiba wal united club ta pangtokhiba paw mifam amada JFD gi convener Jitendra Ningombana Pung nifuga nipan gi general strike asi lauthokladuna hai census operation pangtok chingai da NRC hana update tawbiyo haiduna JFD na lengak asi da haiba yaba haide wari saba yaba sanare Democratic oiba maongda khongjang kaya ama changsile adubu tana tasinnaraktab amade thawa saraktabadagi general strike khongthang ase lawrakpane census operation boycott tawre haina JFD na lauthokhraba fawba paliba lengak asina angam tanduna tongan famda security force na ngak selaga self enumeration gi training leptana chathare JFD gi maikaidagi sungamjaba thakta training pangthok handana bahonare ningthi jana leibak macha tab maongda haijaraba fawba yadrabadina hojikte Makal makha kaya gi violent oiba akan bakhongjan kaya mathang changsilagane masida thorakpa apaphadagi tekchap pumna maklengak asina pugadabane general strike manungda ana ayek lining laishon amade emergency gi oiba thabak thoram singli komthokane JFD amade chminariba loop singna kauriba pungni fugani pargi general strike asida miyam na tungnam chatki da makhanbiraga saugatpiu haina mahna makha takhe Yamna laibuk thibadi aikhoigi lamdam asida leiriba yelhau manipuri sing asibu kannana bahonamo matamda asauba thogdang longina si hairaba fawbada leibiriba lenga ki oriba pibsina karimata thawa sabidaba aduga ngasi tang 13 numit asidagi haukraba aikhoigi census ki self enumeration hokibase masigi mayokta hanjan hairaba fawbada yadrabanina aikoi ngasi tinbiriba aikoi tongan ba makai kyadagi lakbiriba community mayam gi leaders aduga campaign for justice and the fair delimitation da yaw dun chanminariba task force ki makai kya gi leadership mayam singna kupna hanjan da koi khanar ba matungda leiriba pibom asida tana tadraba una udraba lengak sigi mafumda hogji koi nubinni supna aikoi general strike tawrini haidana koi mayam da lauktokseri hairiba general strike si ngasi numit sigi midnight haibadi pung nongyai mathang lakudagina mathang tang do adudagina laiba tang 18 gi midnight forward local forward numinini general strike koi kokjobani Paugi mifam aduda saruk yakiba Foothills Naga Coordination Committee ki convener Akhoi Ngawmaina hai Hauzik oriba phibam asida NRC update tawdana census operation pangthopa yaroi haibase miyam gi demand nei NRC update tawba pamdriba sing ase illegal immigrants sing haibase yamna mayak sengai center su state lengak su yamna chaliba demand ase thabak to onthok pibana pumna maki aphaba oigane JFD ra changsilakliba khongjang asida lamdam asida leidiba furup pumna makna support tawmina se ngasi ahin nongyai degi chathagadoriba pungni fukan nipan general strike asida Foothills Naga Coordination Committee na so mapung fana sagotkani haina mahangna haikhe No NRC no census haibisini karigino haiba matamsida NRC tawdradi census tawba yaroi haiba potsida asi tawhaudraba taradi census tawdringai da NRC tawhaudraba NRC bu against tawriba meeting se Manipur da illegal immigrants sing bu pamba meeting ni haina open lauthokpa yare aduna atuba matamda concerned authority state government OBI center government OBI public na praja na pamba thabakta tawbuduna mayamgi nungsiba mayamgi apamba tawbuduna hena government gi su afaba oigani haiba wahangse habige aduga mayam pulap yelhomi kudingmak naga oibiyai maitai oibiyai kana oibiyai pumnamakna saugatpam thoi haibase JFD gi demand se koisu pulap punna saugin manase haibase haibajege Paugi mifam aduga madi leinana CNPO working committee convener Trimson Sakana hai census pangthok chingaida NRC tawbiyo haiduna JFD na luchingduna changsilakpa khongjang sing asigi pawkhum lengak na piraktabadage general strike khongjang asi changsilakpane JFD na taliba demand ase lengak na thabak to onthoraktriba fawba lamdam asigi yelhaw furup ama oiba naga singsu JFD na sawatkane JFD na taliba demand ase phangdra fawba aikoi punna ama toina changsilminasi haina mahna makha takhe ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯛꯄ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ
ngasi matang changsilakpa matamsida Manipur government na aikoige wafom si answer si amata ngasi phawa asi leire haiba pibi daba gi maramna ngasi aikoi ngasi gi media thongda laujare adudi aikoi na me talibu dabi si phangdri phawa chingda leiriba naga singso yelhaumi moina ngasi gi je FD na taliba khongjang se aikoi chu saugali